खुरुमजरी ISTV Manipuri Pau Miding Tabir Singbu Angoma Malana Taram Oksari Uzik Maru Bapauda India gi lam atopa leibakta pithoki bahaibasi constitution na yade haina retired session judge si Upendrana Phongdokre Uzik Pau Sandongna Pizari India gi lam yungthangnariba Myanmar amadi atopa leibak singda pithoki bahaibasi India gi lezariba constitution na ayaba pide haina ngasi UCM na sinduna Manipur gi ngamkhaida India gi phirep haiba hiramda pangthokiba nongmagi oiba seminar hagdopagi tharamda retired session judge si Upendrana Phongdokibani Imphal Hotel da pangthokiba seminar hagdopagi thoram aduda UCM gi consultative committee member RK Ranendrajit H Ibotom Bikhuman amadi UCM gi president Waina Bajandrasu thoram mapu sing oina saruk yaki seminar gi ayuki session da MU gi professor NJ Kumarna moderator oikhi art and culture department ki joint director S Bhaigo MU gi seniors visiting fellow RK Ranjan Writer amadi social worker Harishwar Goswami na resource person oina saruk yaki Hanagi Deputy Chief Minister Dr. L. Chandramani na moderator oikhiba nungdil gi session da Professor Etnabu Kumar Motwa Museum gi director Motwa Bahadur amadi social activist Dr. Dhanabir Laishram na resource person oina paper pathoki Seminar hagdopagi thoramda saruk yakhiba H Ibodombina kilometer tara khaki Indo-Myanmar ngamkhai sambal khaba horakpada Jayanaba amadi Manipur gi lam chauna mangba haure lam mangliba asisu yengsiliba security force ki maikaidagi pau pirakpa nate khunja singna pirakpani Manipur kaiba amadi pisalakpa matamda miyamna kari phirep lawgadagi haiba khanthaminaba matam oire haiki RK Ranendrajina India gi atai mafamda lamgi jayanaba amadi yumlonnaba lebakna lam lawsalakpada India government na lalgi phabam sem sari adubu Manipur gi lam machet kya thokna kaisalakpa asida ngasisu center government na khangsinadriba asi angakpa poi haiki Chief guest oina saruk yakhiba si Upendrana border fencing asi ningthina chatharakpa matamda Manipur gi Bisnupur muk chawbal lam saruk mangani haibasi khangnaraba wafamni adubu asok lukraba wafam asi governor masa fawba chattuna yengsuluraba fawbada Deputy Chief Minister na hakthengna yengsiludaba asi laibak thibani border fencing asi security fencing ni hairabadi karigidamak Myanmar rom the fencing khadribano haiba wahang hangladuna Si Upendrana India gi lam saruk atopa leibak ta pithoki bahaibasi India gi constitution na ayaba pide hiramsida miyam hupna khanthaminaduna warep loba mathau tai haiki High Court Committee ne ma chale makoina moi se mamajida yam je doiba magi basandu security fencing ni mase boundary fencing balmagi more di security fencing di mokoi maran da khaba yadabra akoi romdagi institution lakani lalu naharon jagani and maya majen mayam jagani haidna adu wakhana khaladi mokoi saman khaba mai maran da khada akoi iramda hoselaga khadu sigman karino masini UCM gi president Waina Bachandrana Manipur ga India ga yumlonariba asi kilometer Chahunga Marifudra Dasmik Ani ama sangbang khai paringni paring asida leiriba boundary pillars sing chainaba kya leiri UCM na mamangda mulcham amadi ti minauna chingba maphamda yungba boundary pillars sing hongdong hojin tawbada hakthengna chatlaga yengsalubada natana marik chumba paudam sing miyamda thamduna lagli hauzik chathariba sambal khaba ki thabak asida Manipur gi lam saruk ngamkhaidagi meter Jamadagi Horaga kilometer amagi mathakta mangba kaya yaugadoriba asida miyamgi oiba warep ama lawba chumgani phongdoki border pillar gi chaye laba amadi commercial oiba area singda hongdong jing kya amaka tawba sigi marakta aikhoi gi bharat ki maikai dagi samal khaba matamda aikhoi gi lam kaya amaka labna puntu makanda makoi security point of view khata dam gi ngakanda aikhoi gi asema political gi ba aikhoi gi traditional gi ba aikhoi gi oiba territorial gi boundary nattabada meter chama hudoma chani hudoma chawa hudoma around kilometer amagi maya haidura kanda hekamak saman khagani haidana chinlangi ba kaya singa se masini thidoi no koine gamna changningai oiribadi haibadu ai miya mamangda chingsinjaba pamjabaduni Chatkiba August ki tang 19 da Thawal district ki manung chanba tangjengda thangna lenduna hatlamba tera lokrakpam lekaidagi auto driver ayekpam Novin gi asiba hakchang lowkhre auto gi rally amaga loidana miyamna Jenims tagi Novin gi thawai yaudra hakchang adu Rims ki auto parking fawba puduna laglaga mafam aduda miyamna leishu katkhi madugi matungda
तेरा बाजारदा अमुक पुरक्तुना मफम अदुदा JAC की मियो याउना इमुंग मनुंग अमदी मियामना लैखिद्रबगी मफमदा लैसु कत्तुना इकाई खुमनबा उठखी JAC की कन्वेनर मंगीना फोंदोरकपदा नोबिन मिसिगी मतंगदा सरकारगा यासिनबा अमत लैत्रि इमुंग मनुंगना अरोइब मथौ मंगम पांगथोकनिंगबदगी तंगाई फदना JAC ना सिब हक्चांग असि मियांग लोइना लौबनी मिसी असिगी मतंगदा पुलिस ना मी अमा फारे हाइरिबा अदु JAC ना खंगबन लैते मराल लेबा मियोइसिंग फादुना चपचाबा चैराक पीद्रबदी JAC ना सिविल सोसाइटी ऑर्गेनाइजेशन अमदी ऑटोगी एसोसिएशन क्या याउना मियांग लोइना अकनबा खोंजंग चंगसिनगनी हाइखी मणिपुर की थिएटर अमदी थांगतागी सकनाइरबा आर्टिस्ट बिरजित गांगोंबना लेखिदबदा कंगलई माइम थिएटर रेपर्टरी युमनाम लेकाई इम्फाल की मेंबर सिंगना अवाबा फोंदोरकली ऑल मणिपुर वर्किंग जर्नलिस्ट यूनियन अमदी चिंगतम हेल्थ केयर MG एवेन्यू न पुन्ना सिंधुना जर्नलिस्ट सिंगी ओइबा लेमना लाइंग बकेम अमंगसी पांगथोखरे MG एवेन्यू द लेबा हेल्थ केयर असिदा पांगथोखिबा लेमना लाइंग बकेम अदुदा तोंगान तोंगान बा अना लाइंग लमदा खंगहैरबा डॉक्टर क्याना सरुक याखी केम असिदा ECG टेस्ट अल्ट्रासाउंड अमदी सुगर की टेस्ट तौबगी खुदोंचाबा फंगहनबगा लोइनना हिदाक लांगथक सिंग सुलेमना पीखी केम असिगा मरी लेनना हेल्थ केयर की मैनेजमेंट सेक्रेटरी वाई चितरंजनना जर्नलिस्ट सिंगदा अना लाइंगी लमदा खरदंग ओइरबसु काना हनबगी पांदमदा केम असि पांगथोकपनी हाइखी चिंगतम हेल्थ केयर की पांदमने अदुना मकोइसे एनी येंगनिंगो मतमदा येंगबा फंगदबा अनाबसे मसागी अनाब लेरगसु मसागी मकोई ड्यूटीज ने हेना लूना लौदना अकोगी येंग नमदबसिदा पुल्लगा अकोगी मकोई लेरिबा नाबदु कइगोंबा का खंगदुननबगी पांदमदा अकोइना ngasiगी चिंगतम हेल्थ केयर अमदी एकदमजुगा अनि से जोइली अकोगी फ्री मेडिकल चेकअप से अकोई तौजबनी ngarang nungthil pung anirom taba matamda Thawal district ki manung chana leiba Kairak Bamon Lampak community hall da mayai kaba chinja ki matang da miyam gi oiba khana nainaba mifam amada amandi Kairak ki apunba club taruk Mairapai bi loop ahung gi Kairak apunba nisa thingba joint committee ga punna sinduna mifam pangthokre mifam aduda amada gi vice president Y Sundari leima yauna lamdam adongi miyoi kyana saruk yakhi mifam aduna warep kya su laukre warep singi manungda mayai kaba nisa sing mapung fana thingzinaba punna honaminaba haiba wafam yauri थांगमैबन ब्लॉक कांग्रेस कमिटी ने सिंधुना केंद्र से मनुंग लेबा तोंगान तोंगान बा पुखरी तरा हुमदोइदा पेंगबा मचा लिसिंग यांखैरोंग ngarang थादखरे थौरमदुदा ब्लॉक कांग्रेस की प्रेसिडेंट इबोतोंबी क्लब की मेंबर सिंह मैरापाइबी अमदी MPCC की सेक्रेटरी जोटिन वाइखोम सुसरुक याखी मणिपुरदा मुसलकलबा पेंगबा असि खरदंग ओइरबसु कन्नबा पांदमदा खोंथांग असि लोखतपनी हाइना जोटिन वाइखोम न फुंगदोकी पेंगबा थादबगी मरम से कइनोबो कोई पेंगबा से कल्लगदी कोई मणिपुरी जाति से पेंगबा न मुत्तब दुमाइना कोई मणिपुरी जाति से मुलोय चही लिसिंग अनि की इतिहास लेबा मणिपुर से पेंगबा न हिंगबदों हिंगनी हेबी वखलोन दुदा कोई नंगसी थांगमन केंद्र से मनुंग लेबा पुखरी तरा हुंदोइदा मसिगी सुमाइना कोई पेंगबा से थादजबनी नुमित तरेनी चुपना हियांग थांगदा लेबा कमाख्या पेमतोन कॉलेज चथरकपा नुमित तरेनी की NSS केम ngarang लोइसिनख्रे थरम अदुदा केम अदुगा मरी लेनबा ऑफिसर सिंगना सरुक याखी चाही असगी हज की लाई खोरंबा चटकदब सिंगी मेनिंजाइटिस वैक्सीन कापगी केम अमा फैमिली वेलफेयर की ऑफिस ता पांगथोखरे मणिपुर स्टेट हज कमिटी अमदी डायरेक्टोरेट ऑफ फैमिली वेलफेयर न पुन्न खुसमनदुना पांगथोखिबा थोरम अदुदा केम अदुगा मरी लेनना मणिपुर स्टेट हज कमिटी की शहीद वहीदुर रहमना हाइरिबा वैक्सीन मखलसी कापत्रबदी सऊदी द चंगबा यादबना तंगाई फदना असिगुंबा केम असि पांगथोकपनी हाइखी मणिपुर स्टेट हज कमिटीना सिंधुना आइकोई के 2013 दा हज सकदब कांगू सिंगी नसी हिदा कापा पुंगनी पांदगी हौग्रे हाइरिबा वैक्सीन से यामना मरुओइबा वैक्सीन मसी याउद्रगदी सऊदी किंगडम ऑफ सऊदी अरेबिया दा चंगबा यादबा मेनिंजाइटिस की हिदा कापसी कंपलसरी नि ISTV नेटवर्क ना ई पाउगी लमदा पाइखलगलिबा थबक सिगी मनुंग चन्ना लाइव ओइना ngasiदगी हौना ISTV की अयुक सिदा हाइबा ई पाउदा युमफम ओइबा थोरम अमा ngasi अयुक पुंग निपान दा संदोकपा हौख्रे अयुक पुंग निपान दा नुमित खुदिंगी लाइव ओइना संदोकदब थोरम असिगी ngasi ahan banumita ISTV news की एडिटर हेलेंद्रो माइबम ना एंकर ओइदुना सीनियर जर्नलिस्ट इरेंगबम अरुणा पैनलिस्ट ओइना सरुक यादुना ngasi की थोरम अदु माइपाकना पांगथोखी ISTV की अयुक्सिदा हाइबा ई पाउदा युमफम ओइबा लाइव प्रोग्राम असि हौदोपगी थोरमदा नेटवर्क असि की प्रेसिडेंट खंबा सलाम सेक्रेटरी BK मैतई न्यूज प्रोड्यूसर खोगेंद्रो याउना एजुकेटिव मेंबर अमदी न्यूज की स्टाफ कयाना सरुक याखी
Morea Leba Police Commando Nangarang Nungtil Pung Ahumrom Taba Matamda Moregi Chikim Bangtagi Tenkai Kibzen Koba Mioi Ama Parubadagi Mioi Kiana Mahak Puthadu Uhaina Irang Horakpada Police na Irang Adu Control Tauna Buhanabada Nupi Yauna Mioi Tararom Asokapan Nankre Police ki Maikai da Su Nung na Panduna Asokapan Karan Nankre Hairi ISTV News na Pangba Paugi Matung Ina Tenkai Kibzen Asi Paru Raba Matungda Numidangi Pung Nipan Lom Taba Matamda More Police Station da Yam laba miyam na thomzilaktuna mahak micham ni thadu uhaina irang haurakhi lagliba miyam aduna police station da nungna thazilakpadagi police na miyam adu control taunaba tear gas cell kya kapkhi hairi madugi makha tarakpo oina noyai matung pung amarom taba matamda aphaba makhalgi khulai paiba su taunariba pakangi kadar khara laglaga moria da leiba commando complex da nongmai kapsinduna attack chatharaki commando na su handuna blank fire tauduna nongmai kapkhi hairi Thaudo adugi tungda Moregi Kondong Lairem Bimanakta Leiba Police ki checkpost adu sakhangdaba singna mai thadokre Thaudo asigi matangda ngasi ayuktagi More ban tawkre Imphal dagi IGP Pachau DIG Chandramani ASP Chandel ADC More amadi second IRB gi Jawan Singh More da leiduna miyamgi irang adu laksin na bahonari ngarangi thaudo adugi makha tarakpada police na mayoi anisu phajan khre hairi ngarang commando na fakiba Tenkai Kibzen adu pakan ki kadar ni hairi Oze marui ba pau amuka na pizari India ge lam atopa leibakta pithoki ba haibasi constitution yade haina retired session judge si Upendra na phongdokre Nyeng tabiri basingbu amuka na khunjai